Paodam tabiriba khwai punamapu taram nokchabaga loinena khurumjari masigi maroibu pauda Pawi Nipalda award sing yenthokduna National Press Day thoram pangthokre Mahatma Gandhi Saman International Award Day Narengbam Samarjitpu taramna okre loinena SFC na KTC bu amadi PSYC na FSC bu maithiba pikre Mapungweba paumu pijari Manipur lengang na sindu na ngasi ahanba Manipur Rifles ki banquet hall da National Press Day gi thoram pangthokre thoram aduda athoiba mitung oikiba Chief Minister Nongchombam Birena haiki mioi kharana social media haibadi Facebook WhatsApp na singbada pangangda ngangba tongningba tauba athingba leitaba sida kunaida mangjaba amadi kiningai oiba masagama oihalli masina journalist community da achouba akaiba pi masi tahoningde CM na makha na haiki chahi amamakhai khara helaba lenga asina tauriba chawkhat thorangi thabak thoram singda media singna miamda mitmai oihenduna achouba thodang tauri lengagamadi miyamgi marakta naksinanaba mari thamba ngamhalli masina lamdam masida afaba kunayama oihenba ngamgani lengagasina su lamdam masigi miyamgi marakta mina mibo ikai kumnahanba amadi nungsi chanana puraknaba kanna honaduna lakli mina mibo ikaiba kumnadraba amadi nungsinaba ngamdraba makai lamdam masi afaba kunayama oiba ngamloi masi tahonningde Democracy chatpa lamdam masida lengak amadi miyamna tauriba chawkhat khongthangi thabak kayada media na tumba chaba khaktana achouba thodang lawduna lakli makha tana su miyam amadi khunai gidamakta media gi achouba thodang lawaningi haiki Socio-economic caste census da yawba pawmi singi oina Ayushman Bharat ki scheme da layingnabagi damakta lupa lakh manga pinanaba honaragani Socio-economic census da yaudaba paumi singi damakta CM gi haksel gi tengbang phanghanaba honaragani masigi damakta athuba matamda cabinet famlagani BJP gi luchingba India lenga ki Prime Minister Narendra Modi na look east policy bo East Egg policy onthokliba asi miyam gi damakta chawkhat khongthang amadi tongan tonganba hiram kayada awonba puraknaba khongthangni masi miyamna henna khangnaraba wafamni Paumi sini manungda kanagumba socio-economic caste census ki makhada yawbu singdudi Ayushman Bharat na dum automatically cover tore 5 lakhs treatment ki socio-economic caste census da yahogdaba taseng na wari ba paumi mayam du madu khoina chief minister gi haksel gi tangbang ane khoina ma hogdok cheriba leite laira wana mayam single palak ani bhaugi kainom tawkanda inpatient hospitalized tawrakanda fangada gumadu scheme du DIPR gi hafet record lobada 243 masi singsi ai next cabinet CMISTC cover tongna ba adamaina cabinet decision lawrani Thoramaduda Manipur lenga ki IPR gi secretary Athem Muiba IAS su sarukyaki ngasigi thoramaduda Paumi Nipal su ikai khumnaba utpo oina award sing yenthoki National Integration and Communal Harmony da Pongnafam Pauche gi editor Aribam Robindro Sharma Reporting and Science Technology da Naharol gi thodang sub editor Khatri Magazine Rural Reporting da The People's Chronicle gi staff reporter Sagol Sem Bigyan Parliamentary Reporting da Huyan Lanpao gi senior reporter Puyam Rameswar Singha Reporter on Art and Culture da Huyan Lanpao gi special correspondent Naurem Gyanan Reporting on Women and Children da Huyan Lanpao gi reporter Asem Bebicha Reporting on Public Health and Hygiene da Huyan Lanpao gi senior reporter Bijoy Laishram amadi sports da Reporting da Huyan Lanpao gi senior sports reporter Ratna Sori Gwasamini
Hauji Ladiba Jawaharlal Nehru Institute of Medical Sciences ki phibam amadi Mantri Pukhrida Sariba Civil Secretariat ki phibam yauna lenga asina paikhatliba chawkhat thaurangi thabaksing ngasi Manipur gi Chief Minister N Birena hakthengna chatuna yengsenkhre khongchat asiga mari leinana Chief Minister na phongdorakhibada Manipur gi puwari gi tangkak amada laibak thiba thaudok ama oikhiba chahi taret khuntakpada awasingbo thona leina tanthokhiba athauba Narasinga amadi lamdam asigi asengba athauba Hera Chandragi mitam hojik leiriba Gambir Singha gi mitam gi mayada lenga asina athubada khilagane mitam sing asi saba loislaklabada miyamda soidana sinaragane khongsa asiga mari leinana James ki phibam yengselladuna hospital asida leiriba anaba singbusu haktengnana satuna makhoi gi mathau taba sing hangki tungda James da laingduna leiriba press club ki office assistant Jasubanta gi phibam su yengsinki aduga James pu luna na thamnaba haina mari leinaba madi miyamda appeal tawki mamangi March ki akoi government anoba laksari bisigi sahi pharak pagi prime minister lakpadu da koi sanga bangamna ba na kan hona badu da hanagi sanga ramba se khuga sanga gi ba de ISBT sanga ba assembly sanga gi ba adagi city convention sanga bi type to di sanga ri abjani sanga ramba dum yabane mamni sanga ga madung da sahi amani lo lo selapani na adai khoi di at least hek sanga ba function to ning bai tar ana matam du pura wina lotion mang mo da bi film lai badu akhona sanga du yithokibani Mantri Pukhrida Sariba Civil Secretary ki phibam yengselladuna thabak ase lakadoriba financial year mamangda soidana loiba ngamlaba yai hari khongsa sida CAF and PD Minister Karam Shyam amadi makok thongba official singsu loinaki mamang thagi cheichat kunmanga da UK gi House of Commons London da pangthokhiba Committee on United Nations Day 2018 gi thoramda Mahatma Gandhi Saman International Award phanglakraba Salai Holding Private Limited ki Managing Director amadi Chairman suoriba Narengbam Samarjit ngasi Imphal East ki manung chana leiba Thongju Part 2 da leiba Dr. Thoksom Chandramani gi sangaida miyamna harau taramna okre Thoramadu da Samarjit na haike ima iduning thau haiba mingtholasi phangbada ahyak asuki matik nungai mingtholasi phangbada anowa mapok ama pokpaga chapmanai nungsibi leikolasi bu konbiriba haiba ima haiba mingthol amadi iduning thau haiba mingtholasina aigi thamoida yauriba lu tong punama khudum chansinbagumna tawri Malem asigi leibak punamakta hangkiba wahang punamak pikraba chingleibak Manipur asidagi hangkiba wahang ngaktani maruaina lamdam asigi nungsibi leikol haiba leikol asidagi tolakiba wahang ngaktani Aikhoibu pokpiriba ima aduna aikhoibu ningthau haina kaubirame aduga aikhoibu aduki matik senabirai adumaknani aikhoina ngasi faubada malemgi miyamgi maraktagi mayeng tadana leiriba ase aikhoibu imana chectionna ningthaugumna thamlai madugi magunna duna ngasi faubada malemgi leibak kayadagi mayeng tadana leiri ngasi aingonda pirakliba title asimag aikhoigi ima ipana yokpirakpa adugi masak magun adune leibak yangkhai rongi manungda ehaksu award ama piduna Khangalakpa asi yamna nungai Mahatma Gandhi Saman International Award ama haukiba mamang thagi chechat kunmanga da UK gi House of Commons London da sinnarakpa asi nungai phawi aduga haujik atopa lepak singa samnaduna chawkhatpa lambida chatpa matam oire masiga iroinana Salai Holding na Japan yauna Czech Republic na chingba mapal gi lepak singa samnaduna chawkhat thorangi thabak paikhatpa haure haiki poklibi aigi imaduna Ningthau oina aikhoibu aduki matik senabirai madumaknani ngasi aikhoina thengkhang kaya da chaitheng kaya malemgi tongan ba chahi cha kaya dagi chaitheng kaya phangkhrabasu ngasi mak aikhoida chang amata tadana leiribase Lupa crorama henbaki heroin powder WY tablet amasong kani yauna anti drug abuse campaign committee Morena fagatlaba matungda Hill Tribal Council gi office mamangda media person sing amasong tongan ba civil society organization sing leader singi mamangda mai thaduna manghankre Indo Myanmar border town Moreda drugs ki business tawriba sing thingnana ba amasong drugs sing asina inkhalakliba naha singda akaiba kya pirakpa thengnabadagi Tungi yumbi
Kandaba yade haiduna Hill Tribal Council Moregi Makada Anti-Drug Abuse Campaign Committee haina mingthonduna committee ama senggatlaba matungda ahing nungthil naidana drug fananaba drive kaya ama chatharakli drive ase More Town manung khaltana tana Indo-Myanmar border dasu chathari ngasi ahumlak suba oina drug kaya faraba matungda media person singi mamangda so tawraba matung Hill Tribal Council Moregi office mamangda mai thaduna manghankhre mai thaduna manghankiba drug singase lupa crore ani henbagi polam sing oigani hari committee sigi convener khub gangtena hai committee asina chatharakliba drive asina ngasidi drug chaba kaya ama drug fanglaktabadagi masa mathantana rehabilitation center da changba kaya ama yaunare masi anti drug campaign committee moregi chawraba mai pakpa amani committee asibu more khaktana tana manipur gi tongan tongan ba civil society organization singna support tawiu haina phongdoki amasung Manipur government ki maigei dagisu committee asibu support tawhanningbagi apamba mot kaya amasu phongdoki Amarom dasu ngasi nungthil pung 2:30 taba matamda Coalition Against Drugs and Alcohol kada Jiribam District Committee amadi Ima Mairapaibi anina khusamnaduna yu kaya fagalaba matungda Jiribangi mayon oiriba Babu Parada mai thakre masigi matangda N Kumari Devi Secretary kadana phongdorakhibada ngasi aikoina yu mai thariba sida natana Makata su fagatuna mai thakigani yu yoliba singsu yu yonba lepiro masina inkhalakliba angang singna nisagi ipakda tahanlaklibani masi pumba thingnana ba madi aphaba kunayama purakpa ngamnabagi damakta kada madi Ima Mairapaibi anina chatharakliba khongjang asida Jiribam prajana su saugatpiu haina miyangi pukning chingsinki Inclusive growth and good governance through cooperative for rural prosperity haiba thimda thasigi taramari dagi kunfauba chatharakhiba Humfumanga Suba All India Cooperative Week Celebration 2018 gi sarwama oina Manipur State Cooperative Union Chandel amasung Technopal District na Management Board Member MSCU Chandel ga punna sinduna Cooperative Week Celebration ama ngasi Chandel District ki manung chanalaiba Panaching Village ki Community Hall da pangthokre Value addition and brand building through cooperative haibatim da pangthokhiba ngasigi thoromaduda Autonomous District Council Chandel gi Executive Member KSM Matthew Maringna athoiba mitunglen Manipur State Cooperative Union MSCU gi President L Tom Pisak Singna thoromapu SDC BO Headquarter Chandel Farizuddin Khan Manipur State Cooperative Union gi Vice President Jina Posangbam Management Board Member MSCU Chandel K Sangnaidar Tongtang MSCU gi CEO O Jiten Singh NCDC ICDP gi ARCS A Somarendra Singh na akhanaba mitung sing oike District Cooperative Officer Chandel M Surjit ARCS More KSS Bikramjit Singh Village Chief Singh Cooperative Society Kyagi Member Singh atay miyoy kyasu saryauki ngasi tongan ba kendra mari dagi Bidhan Sabha Mikhalda mirep oiramba BJP da yauramlaba ADC member social worker amadi lamlai Municipal Council gi councillor yauna apunba miyoy taramathoi Congress ta yaurakre Congress bawan da pangthokpa makoibu okpagi thauramda hanagi deputy CM gaikhangam na hai Congress party na state asigi lol culture chawkhat hanana ba kanna honarabasu BJP government na politically socially lamdam asigi yalomi singi loan culture manghanna ba honariba sidagi section pham thoi BJP government ase mabukchel sengdabadagi Thugairu dragasu masamatomda kailaklagani haiki Hanagi CM o ibobina phongdorakhibada MU gi wathok thokiba adu Congress na insin badagini haina BJP na maral siribasi laibak thibani state asida Congress government na palingai da chingtam thong manana chawkhatna ba project scheme kaya paikhalamle adubo BJP government na paikhalamde haiba sisu laibak thibani taramanga suba finance commission na chauba senpham pirakna ba isorda thongni jasi haiki world leaders in lapaganda Sardar Vallabhbhai Patel do Mahatma Gandhi Pandit Jawaharlal Nehru Netaji Subhash Chandra Bose Sardar Vallabhbhai Patel, Maulana Abdul Kalam Azad. Moi sing si loina freedom fighter na hakta ne ba. Freedom fighter sing si gi maming si moi statue si loi saba ta ga ba. Masi Modi si da hangi ba question ni kom se. Na Mahatma Gandhi da gi Sardar Vallabhbhai Patel ne ba. Sardar Vallabhbhai Patel je akhoi gi leader ne ba Congress ki leader ni
tallest leader neba masu madu mai statue sabado akhoi nu kasu kalak tie Thoramaduda MPCC ki President Tian Haukip MP Timainya MLA Singh amadi party ki thomi kyasu saryakhi Samuro Municipal Council ki Councillor Lehau Thabam Noni Balana mahaki phanglakpa Honorarium dagi Samuro Gram Panchayat ki Ward number 3 da leiba chahi 35 gi mathaki ahal sing Nama soiraba sing amadi nauna lukrabi oihoraba singbu punna mioi 55 da lupa lising ani gi pension yanthokre pension yanthokpagi thauramasi retired principal Moirangthem Dombina preside tokhi handakta thana Samuro government Samuro Gram Panchayat ki Ward number 4 da Nonibalana pension yanlokpasi ahumlak subani Masigi Thauramadu Gamari Lenana Councillor Lehau Thabam Nonibalana Hai Asigumba Ahal Laman Singh Lukrabi Singh Amadi Nama Soiraba Singh da Phangpham Thokpa Pension Scheme Singh Lengangna Phanghanbiu Amadi Lengangna Paikhatliba Go to Village Asida Ahenba Midyeng Changbiduna Needy Person Singh gi Hak Phanghanbiu Haiki Moreta Leba ST George High School gi Satra Satri Singh gi Oiba Talent Show ama ngasi pangthokre Thoromadu da Technopal District Police ki Additional Superintendent K Robinson na Athoiba Mitung Subdivisional Police Officer More Sandeep Gopal Das amasung 11 Assam Rifles ki Major Dubaina Akhanaba Mitunglen Loinana ST George High School More gi Principal Reverend Father Rudro Swamina Thoromapu Oiki Thoromadu da school adugi mahiroi kayana natki oiba jagoi isai kaya utki loinana Thoromadu gi sarwama oina science exhibition amadi social sciences exhibition su pangthoke exhibition adu da school adu da tamliba satra satri kayana magi haijaba model kaya puthoktuna utki Kathange Gospel Idol Season 2 ngasidagi Technopal District Headquarters da leiba Technopal Community Hall da hodokre Kathange Gospel Idol Committee na sinduna pangthokhiba hodopagi thoramadu da Autonomous District Council Chandel gi member S Tongpau Martina athoiba mitunglen Technopal Village ki chief H John Thangkolen Martina Thoromapu oiki I will praise the Lord all my life I will sing praise to my God as long as I live haibatimda pangthokadaba Kathange Gospel Idol Season 2 asigi audition da gospel saisakpa saisakpi 55 na saruk yaduna ngasidagi screening hokre hairi Jiribamga Assamga tainariba interstate water border da mitop changlakpagi section thorang lokhatpagi saru ama oina Jiribam district police na Jiri Turel amasung Barak Turel gi Torban anigi asangbada foot patrolling chatkre ASP Sri H Basulal Singha lusingduna chatkiba police team aduna Jiri Turel gi mathakta Jiri district amadi Baiboni amasung Kasar district ki Bakhal mapada Saramba wagi thong ama thudektuna mangankre SDPO Jiri Bamna commando sing yauna Jatrapur Jakurador amadi Barak Turel Torban Singh da su foot patrolling chatki Amaromda Juribam district police team amana Juribam da tunglaba train amada frisking chathabada masagi saktak che amadi ticket yaudaba mioi taragani thoi yauramdabadagi makoibu amuhanna train aduda hanhankhre hairi Board of Secondary Education Manipur na chaliba chahi asigi haukiba July tha gi tang amada laukiba Teachers Eligibility Test 2018 ge result ngasi lauthokre result adu www.manresults.nic.in natraga www.bsem.nic.in dagi phangani mai paklaba candidate sing mathang tha December tang 5 da certificate pigani haina Board of Secondary Education Government of Manipur gi Secretary na Thadorokpa Cherolamana Hairi Writers Association Kakching na chahi khudingi leptana Manipuri Kala Sanskriti gi lamda matam sangna thabak toroklaba singda kalakari singda piba mana sing na sankritan amadi pungi lamda thabak tauba masagi chahi humfu gi mathakta leiba mioi singda piba upadi lairik iba Pung isai jagoi tauba masagi chahi nifuga mangagi mathakta leiba mioi singda piba sakangche aduga lifetime achievement award 2018 aiba singda piba Writers Association Literary Award 2018 aiba ibi singda piba naurem kanhai saitya mana
2018 amadi pung isai jagoi tauba taubi masagi chahi nifudagi tadana mioida piba Sawaijam Nodia Gold Medal 2018 Manasing asigi darkhas kauri Manasing asida darkhas thabirak namagi damakta Writers Association Azad Tokis Road laibadagi form phangbigani Mensilaba form ado photo ani amadi masagi biodata ga loinana chahi asigi December gi tang kunthra ga mathoi fawgi manungda pisingadabani akupa marol asi office tagi Kangbiraba yagani haina Writers Association Kakching gi secretary gi cherolamana hairi Bay of Bengal dagi sichilakpa akanba nonglai nungsit Gaza Tamil Nadu gi coast lanthokre Visakhapatnam amasung Bedraniamda ngarang ayuk pungda kilometers chamaga kunmanga yangna sichilakpa adu Tamil Nadu gi cross yokre pungda kilometers chamaga tara yangna sitpa nonglai nungsit aduna Tamil Nadu gi mafam kayada akanba nong chukre nonglai nungsit Gazana raija duda mioi tara mathoi gi punsi manghankre aduga thodok adubo Tamil Nadu gi Mukhyamantri na thamoi sokna nungaitaba phongdokpaga loinana lupa lakh tara gi tengbang pigani lauthokre nonglai nungsit asina awaba taraba mioi lising marifugani thoi relief camp chamari ga humutra mathoi romda changjafam loduna laikre matungi pung kunmari fawbada Tamil Nadu gi mafam kayada akanba nong chugani hairi Sarkarna helpline number sing lauthokuna miyamda matam gi oina pau farokna ba khangankre awaba taraba singda sarkarna khuda ki oiba tengbang pinaba so district authority da khangankre hairi Sanabagi pauda District Sports Association DSA Kakching Sinduna Association asigi playground da chathariba DSA 3rd Division Football League 2018 gi ngasi sanakiba hanba match da SFC na KTC bu panjal mari soino da maithiba pikre SFC gi panjal singado lemetang haukipna match ki minute 13 ngamhaulen haukipna minute 13 aduga Y mani yaimana minute nifumari amadi Solomon na minute humfu chatpada chanki ngasi sanakiba ani suba ground na PSYC na FSC bu panjal mari soino da thoiki PSYC ki panjal singado di morong na match ki minute 12 CHI na minute 13 amadi match loirakpagi ahapa minute ani chatpada na aduga M Andrina ahanba half loirakpagi ahapa minute ani chatpada chankibani Jiribam district ki Babuparada laiba Jiribam Higher Secondary School ki playground da ngarang tang 15 November English ani 19 gi hauduna chatharakliba under Khelo India Scheme 2018-19 gi makhada District Administration Jiribam na sinduna team Nepal na saruk yaduna Jiribam District Level Under 17 Boys Football Tournament 2018 ngasi sanakiba first match da BHLC Sotobekrana JFA Jiribambu goal ahum amada oiduna maithiba pikre ani suba match da Dolakal FC team na IYC teambu goal taret amada maithiba piduna JYC team tournament asudagi lehore aduga hayeng semi final round gi first match da PSG Kalinagar gi mayukta Gilgal YC team anina sanargani aduga second match da BHLC Sotobekra amadi Dolakal FC team ga sanagani Jalerong Football Association sinduna pangthok liba taranithoi suba Jadonang Memorial Football Tournament 2018 gi ngasi sanakiba ayuki match ki ahanba ground da KMTYC Konthaujam maningna GYC Guigailong bu panjal mari amada maithiba pikre aduga second ground na SSYC Siren na NYC Namthanglong bu panjal ani amada thoikre ngasigi nungthil sanakiba tournament asigi ahanba ground na CYDA Chingkhulong na KUYC Kekru Bilabu panjal ahum soinoda thoiki aduga ani suba ground da su CRYC Chingmairong na CYC Chinikonbo panjal ahum soinoda maithiba piki Wabugai Social Welfare Club WSWC Wabugai Tera Urakna Sindona Club asigi Wabugai Tera Urakta leiba ground da 17 Assam Regiment Lucknow ga Wabugai Social Welfare Club ka
kabadi friendly match ama sanakre aduga friendly match aduda Waugai Social Welfare Club na point nifunithoi amasung 17 Assam Regiment Lucknow na point kuntraganithoi phangki masigi friendly match adu sanabagi thorom aduda M Jayanta Kumar Jilla Parishad member Waugai Kerakna athoiba mitung Social Welfare M Ranjit na thoromapu amadi Y Hemchan Singh Pradhan Waugai Gram Panchayat K Premchandra Upa Pradhan Waugai Gram Panchayat aduga M Prem Kumar Ward Member Waugai Gram Panchayat aduga K Asarani Devi Ward Member Waugai Gram Panchayat M Sunil Singh Ward Member Waugai Gram Panchayat aduga M Dilip Kumar Singh Ward Member Waugai Gram Panchayat amasung S Ising Jawba Singh Ward Member Waugai Gram Panchayat na akhanaba mithung sing oiki aroibada maroiba pau umhanna pijari Pawi Nepal da award sing yenthokuna National Press Day thoram pangthokre Mahatma Gandhi Saman International Award Day Narengbam Samarjit po taramna okre. Loinana SFC na KTC bu amadi PSYC na FSC bu maithiba pikre. Masigi damakta di Ms. Paodam loisinjari miyam bu muhanna krumjari.